PAODAM miyang tabiribasingbo ahan mamagtada binitana taramna uksabagloyena kurumjari. Hauzik PAODAM asigi maroy pao pijari. Kuki militant sing hajiri bamdagi pikliba angang ahum yauna nupi ahum mihatina hatkiba amadi ngarang mahiroy ama nongmay maruna panduna laikidaba aso apan nang hankiba bu yaning daw phono tuna wakat khongjang jangsinkre. Manipur ki tangdulaita daba phibam asida lupna tragalana imyoi kharana hingsa gi thabak chatharakliba si tawbiganu haina NPF ki president awangbo niumaina phongdokre. Manipur da lairiba MLA minister singna makhoi gi chapchaba phirep ama pung kunmari gi manungda miyamda khangalngadabani haina kokomina hairi. Loinana Manipur University Inter-College Weightlifting and Powerlifting Tournament 2024-25 pangthokre. Mapungayo Paulo Birase. Kuki militant sing na jiri bangi jakurador dagi pikliba angang ahum yauna nupi ahum phajinduna thamlaba matung mihathina hatkiba amadi ngarang mahiroy ama nongmai maruna panmadagi laikidaba amabuna asopan nangkiba thawdo adubu yaningdaba phongdoladuna ngasi Manipur University Students Union musu amadi jiri bang Students Forum na sinduna University asigi gate mamangda sit in protest athakre. Sit in protest aduga marilena musugi president Nongthombam Suras na hai jiri bangi laibak thiba thawdo amada pikliba angang ahum yauna nupi ahumbu kuki narco terrorist singna phajinduna thamlaba matung miyoibagi minungsi yauduna tamthina hatoklaga Barak Turenda Thadarakpa simak akan mamongda condemn tawi. Manipur da tholiba lana si sahi ani phajlaklaba phawba India government amadi Manipur lenga na tumina leiseleba si pende loyana tholiba lana sigi waroisin ama puraknaba central government amadi Manipur lenga na honadrabadi makhal makha kaya gi khongjang changsinaba sem saba loire haina su phongdokki. Amadi am serious issue in lobby rakanda ngasi akoy Manipur gi tadu leitana leiba akoy gi pusi asi akoy gi landam asi inga chikba Manipur hana gum ohenbiu haiba mafang thamjage masida kari ma thabak ta thubu othok ta taragadi akoy student gi oiba maikai ka adagi akoy kan ba khong galan changin jarakani government so amasung government central government na masida fata tholopata ita pari ma koina responsible logo da ba khong thamjarakanda matang se tengi Nakalamaramda protest aduda saru yakiba jiri bam students front ke president siglembana phongdorapada jiri bamdagi kuki militant singna phajin kiba miyoi taruk tek ta kaidan thadok piraknaba jiri bam students forum na thasi tara mari da yamna peaceful oiba protest ama Manipur University gate mamang chathaduna lakhi adumainamak numit adumakta da phajin kiba miyoi sing laikidabagi paw mathang lakiba adubo yaning daba ma depend phongdokpo oina musuga punduna ngasigi protest asi chathabani loyana aigi imung manungda misimina yaroklaba phawba aikoi mahiroi amani haiduna mahai tambagi mathau tade hainu su phongdokhi de hazi leiba imung manunggi su nungai mugi awana da koina saruk yazari loina na masigi matik saba koigi kuki militants da masigi matik saba koigi ainge sarak pibi gadabni haina koi government of India modi central modi government of Manipur siga koi thamjari Mahatar Pakunzan Kiamaso Quina Karigumba Quina High Bapa and Sitabi Tabtargadi Quina Sanson Guinea Hybrid Tazabang Siki press briefing Tamzari. Narang namidangi pung tara Nipu Taba Duaida PWD gi guest house tagi special commando gi senior SP Nectar Sanjan Bamna kapthorakpa nongmai maruna jiri bam Vidyanagar dagi kaisam benchan chai kuntra apokpagi mingke Bijen Singa kobamioi ama puksep khwangda nongmai maruna panuna sokle aduga khundrakpam athauba singa sahi kulumdoi apokpagi mingke S Tomba Singa laifamna kamaranga dagi mahaki thabak amadi sangadda nongmai maruna panuna sire hairi asokpa benchan jiri bamdagi silchar hospital da serious oibadagi pukre hauji aruba phibam da leiri thawdo asi jiri bangi irabot makhongda miyamga nectar ga kharam mukna khiba matung mafam adudagi sen ki hairi matungda miyamna mahaki leifam PWD guest house da miyamna sangbada nectar sanjembamna nongmai kapadagi asokpa amadi lekidabani hairi maduda khoisaunarba miyamna guest house koisinduna haujuk phawba leiri thawdo asigi matangda waset ki president oiribi and Nibarani Debina mahiroi hatpa nectar sanjembam lenga na thabak tagi dismiss taw haiba pen da bagi wapong kaya phongdokhi ngarang hakteng na
uhauba Khetrimayum Debasis Elias Gandhi na phongdorakpada aikoi youth of Jiribam gi youth singna Jiribam gi SP unajage wari chanajage haiduna Irabot complex manakta miyam leiringai nectar laktuna aikoi mayam marakta wafam kaya phongdokhi amadi mahakna maram chadana nongmai round kaya su kapthokhi matamaduda mahak yu phajana ngauba amasu oikhi maduda nectar ga awaya khum taunakhi nectar na ima singi makhori payo phawba tawrakhi matung mahak PWD guest house da chatkhi haibadagi miyam thamjalubada nectar na tungromdagi seliba miyoi singda nongmai kaptuna khudakta athoba sikhi aduga benson su nongmai maru panki haina phongdokhi koi miyam da lakthopiu aduga asokaduna mission ko mission mai hujigi hariba network sina hujigi ama hatpasi satra si hatpasi natna satra ama su matai mission haiba Bijanagar gi anga asima su mana kapadagi hujig palaga aruba pibamda laikan naduna lairi mare maduna aikoi mase nagi dandi se miyam khamna lakthopiu haiba appeal se Manipur gi sarkar da mari leba authority da aikoina appeal tawjari ento akoina han nongmai kape akoi protest toriba police station mang dana phamang biga akoina kai gi nongmai no ba akoina hana kape nongmai mana akoida blame torpai bhiwam ta torapudi nuaite aduga mana hana kapu pone haba poche sidi isamak evident oiba bot amani with proof to legani loina available like Thasi Taramathoida Kuki Marsingna Zakura Dor Karongdagi Phakiba Nupi Angang Taruki Manungda Nupi Angangi Asiba Haksang Manga Jiri Turel Amadi Asangi Barak Turel da Pangkraba Matung Asisu Barak Turel da Asiba Nupi Amagi Haksang Ama Lakhipur Kasar Kendri Manung Chanbada Leiba Chengarban Part 4 gi Barak Turel gi Nungai Haina Khangnaba Mafam Aduda Nga Phaba Khunja Singna Thengnarakpadagi Lakhipur Police ta Pau Piki Madudagi Police Laktuna Lakhatkre Hairi Nupi Asi Nahal Kuki Marsing na Paduna Pukiba Nupi adu oiramba yai hairi adubo haujuk phawbagi oinadi sapsaba khangba ngamdri hairi miyoi taruki manungda haujuk phawbada phangliba miyoi mangani masa phangdriba laisram haitombi debi sahi kun manga mapuroiba el heroju singadi phangdribani adubo asiba asi haitombi oiramba yai hainasu ngangnari Women Wing Delhi Maitai Coordinating Committee Manipur Students Association Manipur Muslim Student Nupi the Women Punna Kusamana Sinduna Ngarang New Delhi gi Jantar Mantar da Jin Kuki militants na mara legidraba pikliba ngang hum yauna miyoi taruk pu pharaga tamthina olaba tungda hatopi bagi thawong bu akan momongda yaning da phongdopagi protest khongjang loena khongsa ama jatkre ngarang ge khongjang adu da stop violence against Maitai civilian for separate administration, Government of India stop supporting Kuki terrorists, dismantle all imaginary buffer zones within Manipur, Haibana Singh by Iba, Pleka Singh Paibagloena Kolau Singh Lauki. Manipur gi oiriba tangdu leita da phiba masina mara moiraga pendraba praja miyam na lusingba singda pressure piraga demand kaya tawbadi lusingba singa taramno oi adubo khutta lo pairaga hingsa gi thabak tawrakpa singa sidi tawbiganu madugi mahut puna phamina duna permanent oiba solution ama purakna ba hona minasi haina NPR ki president awangbo nyumaina phongdokre Manipur gi oiriba isu asiga mari lena ngasi Langol Tarungda leiba NPR ki office da pangthokpa pawgi phama da mahangna makata na hai Manipur da hauji oiriba phiba masi karino haiba miyamna khangnaraba ngaktani masi lusingba ma oina thoanba nate haibasi su miyamna khangba phai tangdu leita da phiba masta loop natraga individual kharana hingsa gi thabak kaya sa tharagliba si tawbiganu phuruki khenaba wa phama tongana thamkhraga Nupi Angang mu pharaga tamthina hatpa si human right violate tawbani asigumba inhuman oiba thawang asi akan mamong da condemn tawi miyamna su makutta lo pairaga MLA minister singi yum thugaiba madi lut tawba sisu tawbiganu masina malenge topalebak singi mamang da stel sigi mai khuna bagi majak oigani amadi chakhotpada maning halangani asigumba hingsa gi thodok kaya thonaba honabada maikai kaya dagi insin bagi thawang su chathabiganu
Tholiba isu asida paliba lengasna araiba report thadaduna solution puroknaba honariba asida praja miyamna su angamba support pibiyu NPF asi ariba NDA partner amani aduna hauzike oiriba phibam asta government gi pothaba natraga support toba handokpagi phirep leite NDA partner ama oina tholiba isu asigi permanent oiba solution puroknaba honabada angamba mateng pangani aikoi miyoibagi marakta su nupi angang pharaga yamna inhuman oiba action toriba sing asigi mafam samaj asida leite hai ki the party that over target. Ako stage progress ito dami sulayroy, justice sulayroy. Aduna law na to pamtokpang, government na to pamtokpang. To view habisi public apambad di fondo de ko appreciate to wi. Adugo mo ko gi khutta law si party ga sumain to rabadi. Ako Manipur si will go from bad to worse. I would say party corrupted thamjaning bani miyam so Nupi angang hatpa terrorist ki thabak ni terrorism ki thabak lepu nupi angang hatpa lepo haina All Manipur United Clubs Organization amuko gi Vice President S Sanjoy na phongdokre ngase kwa kaithal leiba organizer se mamangda amuko poirei amawaba amadi MSF ki thomi sina punduna pangthokiba pawgi mefama da wafam ase phongdoloduna Sanjoy na hai Manipur thole beirang asida kuki militants nga nupi angang hatpa ki thabak chatharagli basi terrorist ki thongni Manipur pumbada ya aspa lothokadabani Manipurda draconian law thamjinba yaningde tamthiraba mihat pasing phaduna jerak pigadabani Manipurda miyam tangdu leitadana leiriba asuk wanaring jerak asida aspa nauna thamjilakpa yaningde Manipurda hoje thole beirang asi warashin purakpagi mahutta aspa amuk lokthokpa amuk thamjinbagi thawong yaningde Manipurgi law phuruk masal khatnabada India na sinba lalong yaningde Manipurgi apunbagi saktong kaiba yaroi haba slogan singasi lamdam asigi miyam amata oina lawbiba amadi slogan singasi lenga na thabakta onthok pidaba tarabadi luk marina taliba pandama se phangdro phawba lenga asida taksinduna laigani haina su phongdokhi Repeal of the aspa tonaba amdu lerna Manipur da masit fuganu honori base eko strongly condemn to Sigi slogan sing se kai desna dina sigi slogan se miyam bu kannaba ki dokta Manipur kannaba ki dokta eko slogan se si da jari ni agi khongjang di lauk thokre ni si slogan se mayam na law bio hai ri da kai do no hai no miyam ru na eko organize koi na lori ba organize look marina eko longje ba phire miyam thamjari basi law gi mo de More dagi lanjenarakuna hana akampa relief camp te leiramlaga housing na alternate housing complex relief camp te leiba more khunau leikai 1 number 9 dagi maibam maloti sahi humpu masagi anaba mana maram oiraga ngarang leikidre maibam maloti na manung matam chadana leikidabada relief committee alternate housing complex langol camp awaba phongdo pagloina leikidrabigi thawaina mapugi leikolda ingna signa leiruna ba isorgi mapamda thawni jari hairi Laikidraba Maiba Maloti Hariba Nupi asi handakta jirida kuki singna hingna mai thaduna hatok pikraba Maibam Kesogi loinabini Manipurda tholiba lana sida hojik leiriba MLA minister singna makhoi gi sabsaba phire amapung kunmari gi manungda loduna miyamda khangangadabani haiduna kokomina sangsilakiba khongjang ngasiga thana numi humni pharaklabasu makhata na makhoi gi phire hongdana ngasi su khongjang chathari khongjang aduga marilena coordinating committee on Manipur integrity gi coordinator Somarendra Thoksomna phangdarakpada Manipurda tholiba lana siga marilena MLA minister singna makhoi gi sabsaba phire ama loduna miyamda khangangadabani haiduna changsiliba khongjang asi ngasiga thana numi humni mapung pharakle adumoinamak ngarang athengbada chief minister office gi thadarakpa pawamana ngasi nungthil pung 3 phawbagi manungda MLA minister singoiba phirep ama launaba honarage haina tharakpa cheba adugi matung ina khongjang adu handokle loina Manipur tholiba lana sida central government amadi Manipur lengana thawa sadana lekhibada natana micha miyam phaduna haliba mafam aduda ehen action lokhotpagi mahutta irang asibu ngatho naba leiriba mafamda aspa thamjilaktuna kihan khanganbagi thabak chatharakpa sima yamna laibak thibani thawang asna takle madudi India government Manipurda proxy war chathare haiba thawang asina makhatana adumak chathaduna leirabadi India government amadi Manipur lengakta hena awaba tagani haibasi lengak pasing na khangadabani loinana tongan ba section kaya dai lakpa khoisau naraba miyamna ihau kaya ma taraktuna thoaningdaba thodok kaya thoraktuna lamdamasi tangdu leita daba phiba amada lakani haina su phongdokhi 모두 가이나지 하이브놈다
माना नोंमैना कापथोगा आगां अंसी अमना अखोइगी अथौबा मासी खुमद्रापमनी अमना कैसाम बिसानना मखोय अमबिसाना सियाम थिना सोय हाय अमना लाइगिद्रे अनु असिगुम्बा मियांगी हादि सेंटिमेंट खंगदना लेबाकी दमक्ता खंदबा मियांग माग मफुन कित खंदबा अखोइना तौरिबा थबकसी अङांसिंगना हौरिबा इहौसी करिगिनो हाइबदमदा Life Care Health Tech Service Manipur Head Office Wahing Khumangi Life Care Ambulance Kyani Suba Branch Office Sama Number Police Station Opposite Tangasi Hangdokre Office Hangdokri Tharamda Number Police Station OC Aribam Nabakanta Angel Children Hospital Uripoki Surgeon Dr. Yaikhomba Taurem Life Care Ambulance Ki Proprietor Sarang Them Tombisna Susaruk Yaki Ambulance Hangdopaga Malena Dr. Yaikhomba na Pongdokibada Impal Dagi Khajiktang Haidokpa Mafam Asida Ambulance Service Ki Branch Sama नौना हांगदोकपा से माइकय सोंगी यामना साउथोचनिंगाइनी इमरजेंसी अमदा मियोइबगी पुंसी असि मिको अमदा थिनथबदा पुंसी लोइगदोरिबनी अदुबो एम्बुलेंस अमगे फैसिलिटी सुना फंगदबा एम्बुलेंस की ब्रांच अमा हांगबसिदा अखोय पुना सगोमिनसी हाइकी एम्बुलेंस सर्विस असि के प्रोपाइटर सरांगथेम तोम्बिसना न फोंदोखिबदा ऑल एम्बुलेंस दा अहानबोइना ब्रांच हांगलबा मतुंग दंगसी हांगलिबसना अनिसुबनी मियामना एम्बुलेंस वाइरकपा मतमदा अताबा ममलदा खुदोंग चाबा पिनबा होनगनी अदुगा एक्सीडेंट थोकपगी थबक्तदी लेमना सर्विस पीगनी हाइकी ventilator monitor everything I should in kumelo yausere asibu yoragadi akhoi ambulance bu yoragadi mayam gi thawai bu kanbang amani patient gi thawai kanbang amani haina asa tokje aduga BLS gari ahum su sure pulam total sure ji gari ahum ni aduga mathang su tung tarak matam su ai mathang haida ba jaga da koi branch hangjage haina mayam dagi ju asiba nijari Nambol Esigi Manung Chanba Isok Sembi Leima Mera Paibi Lok Bamon Mamangi Nona Saba Sanglen Leima Popam Zilla Parishad Member Kangujam Jem Samadi Isok Gram Pansai Ki Pradhan Warepam Devena Riban Kaltuna Sangara Matung Ngasi Miyam da Kusina Kre Sangaba Ki Taramadu Nambol Area Mera Paibi Lok Nampal President Maibam Santi Mera Paibi Apunba Lok Mapal Bisnupur District Vice President Singh Laisram Lebak Layamadi Haisnam Kiran Mala UKOB Ki President Wahengbam Basanta Secretary Longjam Premjit Sembilaima Mera Paibi Lok Bamon Mamangi President Maibam Chandrasakhi Amadi Atai Thomi Singh Susaruk Yaki Sangaba Tharanga Marilena Nampal ki President Maibam Shanti na Phongdokibada Ishokta Sembilaima Mera Paibi Lok Bamon Mamangi Sanglena Masaba Sina Mera Paibi Lok Asna Mathau Tobada Miyang Yaipana Bahona Bada Hena Kumang Joksin Bangam Lagani Makata na Lebaki Tabak Thoram Kayada Amadi Nampal ki Tabak Thoram Singda Mateng Pangbangamba Oirashanu Haiki Mari Suba National Pin Swimming Championship Relay Swimming da gold medal Kraba Sanaroi Taramna Okre Thasi Tara Mari Dagi Horaga Tara Tere Pauba Ni Delhi Dr. Syama Prasad Mukherjee Swimming Pool Complex da Pangthokiba Mari Suba National Pin Swimming Championship da Manipur represent Tawdan Saruk Yakiba Manipur Pin Swimming Association MFA gi Sanaroi Tara Manga gi Manungda 4x100 relay swimming marathon da Soram Peterson Mangal Sana Thangjam Lanchenba Ngom Amadi Rio Laisram na team amata oiduna event asida gold medal lorakibani event asida saruk yaduna gold medal lorakiba Impal East Moirang Kampu dagi Laisram Ronel amadi Rebita gi machanupa Rio Laisram bu taramna opagi thora amangasi Moirang Kampu Union Club Moirang Kampu Development Committee amadi Moirang Kampu nupi thodang lupna khusamna pangthokre Thoranga Marilena Moirang Kampu gi ex President Lorembam Ramesona Piklaba Khulas dagi Manipur gi mingchat puraktuna khulasi bu sulebak miyam da saktak pasi yamna chawtho chaningai oi ngasi National Championship da gold medal lawba sina international ki thak yauna sanaba ngamna bagi ahanba khongthang amani haina lawgadabani mama mapa oibasingna su macha singbu mapung phana mahei yalhanaba honabada chokthaba laitana honagadabani haujike oriba leba ki tangdu leita da phiba masta pikliba anga ngasina Manipur gi mingchat purak pa haibasi miyam asigi oina chawthok chaningai oi haiki Manipur ki oirakli phiba masta MLA oibadagi pham thadokpa thadokdaba haibasi kumbi kendra gi miyang khutta lai haina kumbi asigi MLA Sanasam Premchandra na phongdokre wafam asi sahi ama makai henslaklaba stage ta tholibe rang asida kumbi kendra gi manung chanba khulsingda misimina sopan kaya yaukraba matung naunamok saiton GP gi manung chanba watha lambida
ꯂꯧ ꯁꯨꯔꯤꯕꯤ ꯅꯨꯄꯤ ꯑꯃ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯑꯃꯗꯤ ꯖꯤꯔꯤꯕꯥꯝꯗ ꯊꯥ 9ꯒꯤ ꯑꯉꯥꯡ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯔꯦꯞ ꯇꯧꯗꯨꯅ ꯎꯇꯨꯞꯅ ꯊꯣꯝꯗꯨꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯊꯧꯗꯣꯛꯇ ꯄꯦꯟꯗ꯭ꯔꯕ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯒꯅꯤ ꯈꯟꯅ ꯅꯩꯅꯕ ꯁꯥꯏꯇꯣꯟ ꯀꯩꯊꯦꯜꯗ ꯉꯔꯥꯡ ꯄꯥꯡꯊꯣꯛꯄ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄ꯭ꯔꯦꯝꯆꯟꯗ꯭ꯔꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯃꯍꯥꯛꯀꯤ ꯐꯤꯔꯦꯞꯇꯤ ꯃꯍꯥꯛ ꯀꯨꯝꯕꯤ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯊꯥꯒꯠꯄꯤꯕꯅꯤ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯒꯅꯤ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯐꯝ ꯊꯥꯗꯣꯛꯂꯣ ꯍꯥꯏꯔꯒꯗꯤ ꯐꯝ ꯊꯥꯗꯣꯛꯀꯅꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯏꯊꯤꯜꯗ ꯊꯕꯛ ꯇꯧꯔꯣꯏ ꯑꯃꯥꯡꯗꯒꯤꯁꯨ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯉꯁꯤꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯈꯤꯒꯅꯤ ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯇꯩꯗ ꯊꯣꯛꯇꯕ ꯃꯑꯣꯡꯗ ꯃꯤꯐꯠꯇ ꯍꯨꯔꯥꯟꯕ ꯁꯥ ꯍꯥꯏꯕ ꯌꯥꯔꯕ ꯃꯤꯑꯣꯏ ꯈꯔꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯐꯥꯎꯕ ꯐꯥꯔꯒ ꯍꯥꯠꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯗꯟꯗꯤ ꯁꯣꯏꯗꯅ ꯐꯪꯍꯜꯂꯛꯈꯤꯒꯅꯤ ꯉꯁꯤ ꯐꯥꯎꯕ ꯑꯔꯥꯟꯕ ꯇꯧꯕ ꯑꯃꯠꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯥꯏꯟꯅ ꯂꯦꯝꯅ ꯊꯥꯗ꯭ꯔꯤ ꯍꯥꯏꯈꯤ ꯃꯤꯐꯝ ꯑꯗꯨꯗ MLA ꯁꯅꯁꯝ ꯄ꯭ꯔꯦꯝꯆꯟꯗ꯭ꯔ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯖꯤꯜꯂꯥ ꯄꯔꯤꯁꯠ 5 ꯇꯣꯔꯕꯨꯡ ꯁꯥꯏꯇꯣꯟ ꯋꯥꯡꯉꯨ ꯇꯦꯔꯥꯈꯣꯡ ꯋꯥꯡꯉꯨ ꯕꯣꯔꯥꯌꯥꯡꯕꯤꯒꯤ ꯄ꯭ꯔꯙꯥꯟꯁꯤꯡ ꯖꯤꯜꯂꯥ ꯄꯔꯤꯁꯠꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯃꯗꯤ ꯀꯨꯝꯕꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯀꯤꯌꯔꯇꯦꯀꯔ ꯆꯦꯌꯔꯄꯔꯁꯟꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯃꯤꯐꯝ ꯑꯗꯨꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯈꯤꯕꯗ ꯊꯥ 19 ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ MLAꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡꯁꯤꯡ ꯌꯦꯡꯂꯨꯔꯒ ꯃꯍꯥꯛ ꯐꯝ ꯊꯥꯗꯣꯛꯄꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ MLA ꯐꯝ ꯊꯥꯗꯣꯛꯄ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝꯅ MLAꯒꯤ ꯃꯌꯨꯝ ꯃꯩ ꯊꯥꯕ ꯊꯨꯒꯥꯏ ꯈꯣꯠꯀꯥꯏꯕ ꯇꯧꯕꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯃꯗꯨꯒꯤ ꯃꯍꯨꯠꯇ MLA ꯑꯃꯗꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯊꯦꯡꯅꯃꯤꯟꯅꯕ ꯑꯃꯗꯤ ꯄꯣꯔꯝ ꯌꯥꯠꯃꯤꯟꯅꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯅꯈꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕ ꯀꯌꯥ ꯑꯁꯤ ꯌꯦꯡꯂꯒ ꯁꯥꯟꯇꯤ ꯍꯟꯖꯤꯜꯍꯟꯅꯕ ꯍꯦꯛ ꯌꯥꯔꯤꯕ ꯃꯈꯩ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯍꯟꯕ ꯑꯃꯗꯤ ꯂꯣꯀꯦꯜ ꯕꯣꯗꯤꯁꯤꯡ ꯑꯣꯏꯔꯤꯕ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯃꯁꯨꯡ ꯖꯤꯜꯂꯥ ꯄꯔꯤꯁꯠꯀꯤ ꯊꯧꯄꯨꯔꯤꯕ ꯃꯦꯝꯕꯔ 60ꯅ MLAꯗꯒꯤ ꯁꯥꯟꯇꯤ ꯍꯟꯖꯤꯜꯍꯟꯅꯕ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯑꯁꯦꯡꯕ ꯋꯥꯔꯦꯞ ꯋꯥꯐꯝ ꯂꯧꯃꯤꯟꯅꯕ ꯋꯥꯔꯦꯞ ꯑꯃꯁꯨ ꯂꯧꯈꯤ Rahul Gandhina journalistsingbu slap minaini haina Maharashtrada election campaign amada haikibagi mayokta Mumbai Press Club na response tawduna haikibada karigumba Congress na power paireklabadi press ta karamna approach tawrakani Rahul Gandhina journalistsingbu makhogi mapusingi minaini haiki masi maraldi nate ai makhoibu pami makhogi thabak tawba tai tolop phangi makhogi angangsing education gi phan phangi table da chunjak phangi maramasta makhogi mapusingi mayokta karishu tawba ngamde Rahul Gandhi wafam aduda Mumbai Press Club na phongdokibada India da journalist sing na thengnariba singnabasingi maru adu pallabadi masi lichinga chapa marfu aduaida Congress na lusingba government na neoliberal policy hodokibadagi mamangdadi journalist sing na significant right unionization amasung better working condition gi damak thabak tawduna laki contractualization na journalist singbo monopoly media housing na makhoigi aningbada hekta lokthokpa ngamhali Union singi mapangal sontali phuba saiba phauba yahali Rahul Gandhi na journalist singi khalabadi media owner singda amadi structural issue singda saiba yai hauziki oriba phibam study working journalist singda makhoida thengnariba khudong chadaba sing adu maranai oina thengnaba tari Sanabagi Pauda Manipur University Inter-College Weightlifting and Powerlifting Tournament 2024-25 Royal Academy of Law Oinamna Sindunang College Asigi Indoor Stadium Dangasi Pangthokre Tournament do hodopagi tharamda Ral Oinang Principal Elijah Maisnam Ral Oinang Assistant Professor Loyana Program in charge Thongnawjam Nishikantana Athoba Mitungle Oina Sarugyaki Tournament do Nambol El Sanoi College Norem Birahari College Resident College Kamanipur College CI College Kamakya Pemton College Thobal College Liberan College Biramangol College Imphal College Waikomani Girls College Prabhavati College Manipur College Ral Oinam amadi Manipur University yauna College taratarki nupa amadi nupi sanare kuntra mangana sarugyaduna tongan category singda athoehen tanaki makok mathang tarba singda gold silver amadi bronze medal sing piki Haujarabada Mara Pamkana Pijari Cookie militants na Jiribamdagi Pigliba Ngang Hum Yauna Nupi Hum Mihatina Hatkiba Madi Narang Mahiro Yama Nomai Maruna Panduna Lakidaba Asopan Nangan Kibabu Yaninda Ponotuna Wakat Kumjang Jangsin Cray
Manipuri tangdu leitadaba phibam asida lup natraga lanai mioi kharana hingsa gi thabak satharakliba si tawbiganu haina NPF ki president Awangbo Nyumaina phongdokre. Manipur lairiba MLA minister singna makhoi gi chapchaba phire amapong kunmari gi manungda miyamda khangan ngadabani haina kokomina hairi. Loinana Manipur University Inter-College Weightlifting and Powerlifting Tournament 2024-25 pangthokre. Ngasigi di PAODAM pijaba matang sa loisunjare miyang tapiri pasing ba mukha na kurumjare.